ꯑꯩꯈꯣꯏꯒꯤ ꯉꯥ ꯊꯣꯡꯕꯒꯤ ꯃꯊꯦꯜ ꯑꯃꯗꯤ ꯉꯥ ꯊꯣꯡꯕꯒꯤ ꯃꯊꯦꯜ ꯇꯧꯗꯣꯏꯁꯤ. ꯉꯥꯁꯦ ꯃꯍꯥꯎꯗꯤ ꯑꯗꯨꯝ ꯊꯣꯛꯄꯅꯦ ꯑꯩ ꯏꯇꯥꯎꯅ ꯊꯣꯡꯕꯁꯦ. ꯑꯩ ꯏꯇꯥꯎ ꯃꯍꯥꯎ ꯐꯖꯅ ꯊꯣꯛꯄꯅꯤ. ꯑꯩꯈꯣꯏꯅ ꯃꯁꯛ ꯈꯪꯅ ꯂꯩꯔꯕꯅꯤ. ꯑꯩꯈꯣꯏꯒꯤ ꯍꯥꯞꯅꯕ ꯃꯆꯜꯗꯤ ꯀꯩꯅꯣ ꯌꯥꯝ ꯀꯟꯅ ꯉꯧꯔꯤ ꯍꯥꯏꯇꯥꯔꯦ. ꯑꯩꯈꯣꯏꯒꯤ ꯊꯥꯎꯁꯤꯡꯗꯣ ꯆꯨꯞꯁꯟꯅꯕ. ꯊꯥꯎꯗꯤ ꯐꯖꯅ ꯊꯣꯛꯀꯗꯣꯏꯖꯥꯠꯅꯤꯗ. ꯁꯧꯏꯗꯅ ꯍꯥꯎꯅꯤꯍꯦ ꯄꯣꯠꯁꯦ. ꯃꯌꯥꯝ ꯁꯤ ꯃꯍꯥꯎꯁꯤ ꯀꯃꯥꯏꯅ ꯇꯧꯒꯗꯒꯦ ꯁꯤꯕꯨ? ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯄꯣꯠ ꯀꯥꯞꯄꯅꯤ. ꯑꯁ ꯑꯩꯈꯣꯏ ꯏꯇꯥꯎ ꯄꯨꯛꯁꯦ ꯑꯝꯇꯒ ꯅꯝꯈꯤꯒꯦꯗ. ꯏꯇꯥꯎ ꯁꯣꯝꯗ ꯑꯝꯇ ꯌꯦꯡꯉꯧꯅꯦ. ꯊꯝꯆꯞ ꯑꯝꯇ ꯎꯠꯂꯧꯅꯦ. ꯃꯍꯥꯎ ꯊꯣꯛꯑꯅꯦ ꯍꯧꯖꯤꯛ. ꯑꯩꯈꯣꯏ ꯀꯩꯝꯇ ꯍꯥꯞꯇ꯭ꯔꯤ ꯍꯧꯖꯤꯛ. ꯍꯣꯏ. ꯑꯣꯜꯂꯤ ꯏꯇꯥꯎ ꯐꯖꯅ ꯃꯍꯥꯎ ꯂꯩꯅ ꯐꯖꯅ ꯇꯣꯏꯍꯟꯗꯕꯤꯗ ꯑꯣꯜꯂꯤ. ꯉꯁꯥꯏꯒꯤ ꯄꯤꯁ ꯆꯥꯅꯤꯡꯕꯁꯤꯡꯒꯤꯁꯨ ꯌꯥꯏꯐꯅꯕ, ꯑꯗꯩꯗꯤ ꯃꯍꯤ ꯆꯥꯅꯤꯡꯕꯒꯤꯁꯨ ꯌꯥꯏꯐꯅꯕ. ꯍꯧꯖꯤꯛ ꯄꯣꯠ ꯊꯣꯛꯂꯛꯀꯅꯤ. ꯌꯥꯝ ꯊꯥꯖꯔꯝꯗꯕꯗꯣ, ꯃꯥꯏꯁꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯖꯥꯠꯅꯣ ꯀꯥꯏꯅꯒ ꯈꯜꯂꯝꯕ ꯋꯥꯈꯜꯗꯣ ꯍꯧꯖꯤꯛꯇꯤ ꯇꯣꯉꯥꯟꯕ ꯑꯃ ꯇꯣꯉꯥꯟꯕ. ꯅꯩꯔꯦ ꯉꯥ ꯊꯣꯡꯕꯗ ꯁꯤ ꯃꯉꯥꯏꯔꯦ ꯀꯩꯅꯣ. ꯍꯧꯖꯤꯛ ꯀꯔꯝꯕ ꯃꯑꯣꯡ ꯊꯣꯡꯗꯣꯏꯅꯣ ꯁꯤꯅꯤ. ꯍꯪꯗꯗꯧꯔꯦ ꯑꯩꯈꯣꯏ ꯂꯣꯏꯁꯤꯜꯂꯛꯑꯦ. ꯑꯗꯨꯅ ꯊꯨꯝ ꯇꯪꯕꯒꯤ ꯊꯨꯝ ꯌꯦꯡꯉꯤ. ꯑꯟꯁꯥꯕꯅ ꯊꯨꯝ ꯃꯣꯔꯣꯛ ꯀꯃꯥꯏꯅ ꯇꯧꯒꯦ? ꯑꯣꯀꯦ. ꯑꯩꯁꯨ ꯌꯦꯡꯒꯦ, ꯊꯨꯝ ꯌꯦꯡꯒꯦ. 1 2 3 4 5 6 7 8 9 10 11 12 13 14 15 16 17 18 19 20 21 22 23 24 25 26 27 28 29 30 31 32 33 34 35 36 37 38 39 40 41 42 43 44 45 46 47 48 49 50 51 52 53 54 55 56 57 58 59 60 61 62 63 64 65 66 67 68 69 70 71 72 73 74 75 76 77 78 79 80 81 82 83 84 85 86 87 88 89 90 91 92 93 94 95 96 97 98 99 100 101 102 103 104 105 106 107 108 109 110 111 112 113 114 115 116 117 118 119 120 121 122 123 124 125 126 127 128 129 130 131 132 133 134 135 136 137 138 139 140 141 142 143 144 145 146 147 148 1
ꯃꯣꯔꯣꯛꯀꯤꯗꯤ ꯑꯃꯔꯣꯝꯗꯕꯨ ꯌꯥꯕꯨ ꯌꯥꯔꯦ ꯃꯣꯔꯣꯛ ꯁꯥꯗꯕꯁꯤꯅꯕꯨ ꯐꯩ ꯑꯗꯨꯗꯨꯒ ꯊꯨꯝꯗꯤ ꯍꯧꯖꯤꯛ ꯍꯥꯞꯄꯤꯗꯨꯅ ꯆꯞ ꯆꯥꯔꯅꯤꯗꯣ ꯍꯧꯔꯦ ꯁꯤꯅ ꯃꯥꯔꯤꯈꯤꯕꯩꯅꯦ ꯃꯥꯔꯤꯈ꯭ꯔꯦꯅꯕ ꯑꯩꯈꯣꯏ ꯆꯥꯛ ꯆꯥꯅꯕꯒꯤ ꯆꯥꯛꯇꯤ ꯌꯥꯝ ꯆꯥꯅꯕ ꯑꯝꯇ ꯌꯥꯎꯗ꯭ꯔꯦ ꯑꯩꯈꯣꯏꯗꯤ ꯃꯨꯛꯕꯥꯡꯒꯤ ꯅꯠꯇꯕꯅꯤꯅ ꯃꯨꯛꯕꯥꯡꯗ ꯑꯣꯏꯔꯗꯤ ꯆꯥꯛ ꯐꯖꯅ ꯆꯥꯅꯗꯧꯕ ꯏꯟꯖꯥꯡ ꯐ꯭ꯔꯥꯏꯗ ꯂꯣꯏꯁꯟꯈ꯭ꯔꯦ ꯑꯗꯨꯝ 하네. 아하. 오케이, 짠장가 많이 넣을게. nói lôi cho lấy không có lấy bay bèo đây rằng chỗ lên mẹ lên mẹ xin mừng ai đây ngày xí lâu xuống vào phong ngày xí gì lôi cho lấy